ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯕꯥ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯍꯦꯜꯊ ꯑꯦꯀꯥꯎꯟꯠ ꯍꯥꯏꯕ ꯀꯥꯔꯗ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯏꯁꯥꯒꯤ ꯁ꯭ꯃꯥꯔꯠꯐꯣꯟꯗꯒꯤ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯁꯤ ꯁꯦꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯥꯟꯅ ꯈꯪꯕꯤꯔꯕꯁꯤꯡꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯍꯥꯟꯕꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯕꯤꯔꯒ ꯁꯔꯆꯇꯨꯗ ABHA ꯍꯥꯏꯅ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯔꯛꯂꯒꯅꯤ ABHA ꯑꯦꯞꯁ ꯑꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯣ꯫ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯏꯟꯁꯇꯣꯜ ꯇꯧꯔꯕꯅꯤꯅ ꯑꯣꯄꯟ ꯊꯣꯔꯛꯂꯦ꯫ ꯑꯣꯄꯟꯗ ꯍꯦꯛ ꯅꯝꯕꯗ ꯔꯦꯖꯤꯁꯇꯔ ꯍꯥꯏꯕ ꯑꯃꯒ ꯂꯣꯒꯏꯟ ꯍꯥꯏꯕ ꯑꯃꯒ ꯊꯣꯔꯛꯂꯒꯅꯤ꯫ ꯂꯣꯒꯏꯟꯗꯨꯗ ꯆꯪꯕꯤꯔꯣ꯫ ꯂꯣꯒꯏꯟ ꯑꯙꯥꯔ ꯅꯝꯕꯔ, ꯃꯣꯕꯥꯏꯜ ꯅꯝꯕꯔ, ABHA ꯅꯝꯕꯔ, ABHA ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤꯗꯤ ꯍꯥꯟꯅꯅ ABHA ꯁꯦꯝꯈ꯭ꯔꯕꯁꯤꯡꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯧꯅ ꯁꯦꯝꯒꯗꯕ ꯁꯤꯡꯒꯤꯗꯤ ꯀ꯭ꯔꯤꯌꯦꯠ ꯅꯥꯎ ꯍꯥꯏꯅ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯑꯁꯤꯗ ꯆꯪꯕꯤꯔꯣ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯙꯥꯔ ꯅꯝꯕꯔ ꯑꯗꯨ ꯃꯊꯛꯇ ꯃꯦꯟꯁꯤꯟꯕꯤꯔꯣ꯫ ꯗꯤꯖꯤꯠ 29ꯒꯤ ꯑꯙꯥꯔ ꯅꯝꯕꯔ ꯑꯗꯨ ꯃꯊꯛꯇ ꯃꯦꯟꯁꯤꯟꯕꯤꯔꯣ꯫ ꯑꯙꯥꯔ ꯅꯝꯕꯔ ꯑꯗꯨ ꯃꯦꯟꯕ ꯂꯣꯏꯕꯒ ꯇꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟꯒꯤꯗ ꯌꯥꯎꯔꯤꯕ ꯆꯦꯛ ꯕꯣꯛꯁ ꯑꯁꯤꯗ ꯇꯤꯛ ꯇꯧꯕꯤꯔꯣ "I agree" ꯍꯥꯏꯅ꯫ ꯑꯗꯨꯒ ꯅꯦꯛꯁꯇ ꯆꯠꯄꯤꯔꯣ꯫ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯑꯙꯥꯔꯗꯨꯒ ꯂꯤꯡꯛ ꯇꯧꯅꯕ ꯐꯣꯟ ꯅꯝꯕꯔꯗꯨꯗ OTP ꯑꯃ ꯂꯥꯛꯂꯒꯅꯤ꯫ ꯂꯥꯛꯏꯕ OTP ꯑꯗꯨ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ OTP ꯂꯥꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ꯫ ꯑꯗꯨꯅ OTP ꯑꯗꯨ ꯂꯥꯛꯄꯒ ꯍꯥꯞꯆꯤꯟꯕꯤꯔꯣ꯫ OTP ꯍꯥꯞꯄ ꯂꯣꯏꯔꯒ ꯏꯁꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯈꯥꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯕ ꯑꯁꯤꯗ ꯏꯁꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛ ꯃꯦꯟꯁꯤꯟꯕꯤꯔꯣ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯃꯦꯟꯕ ꯂꯣꯏꯕꯒ ꯚꯦꯂꯤꯗꯦꯠꯇ ꯆꯪꯕꯤꯔꯣ꯫ ꯚꯦꯂꯤꯗꯦꯠ ꯍꯦꯛ ꯆꯪꯕꯒ ꯏꯁꯥꯒꯤ ABHA ꯅꯝꯕꯔ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯥꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ꯫ ꯃꯁꯤꯅꯤ ꯏꯁꯥꯅ ꯃꯇꯧ ꯀꯔꯝꯅ ABHA ꯀꯥꯔꯗ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯗꯨ꯫ ꯍꯥꯟꯅꯅ ABHA ꯑꯁꯤꯕꯨ ꯁꯦꯝꯕꯤꯈ꯭ꯔꯕ ꯑꯃꯗꯤ ꯁꯦꯝꯕ ꯍꯩꯕ ꯃꯌꯥꯝꯅ ꯀꯔꯝꯅ ꯅꯧꯅ ꯑꯦꯀꯥꯎꯟꯠ ꯑꯁꯤꯕꯨ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯧꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫